ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯝ ꯃꯃꯥꯒꯤ ꯁꯥꯔꯩꯗ ꯁꯣꯛꯊꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯉꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯦꯂꯩ ꯃꯍꯥꯛꯇꯨ꯫ ꯅꯧꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯀꯥꯏꯅꯈ꯭ꯔꯦ, ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯁꯛꯂꯕ ꯃꯅꯝ ꯑꯃꯗꯤ ꯃꯕꯨꯡꯒ ꯄꯨꯟꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯦꯂꯩꯒꯤ ꯃꯕꯨꯡ ꯑꯁꯤꯁꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯇꯕꯨꯅꯤ ꯃꯥꯅ ꯇꯥꯔꯤꯕ꯫ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯤ꯫ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯁꯟ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯖꯤꯛ ꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯦꯂꯩꯅ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ, "ꯍꯥꯏ ꯃꯦꯂꯩꯌꯥ, ꯅꯪꯕꯨ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨꯕꯣ? ꯅꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯔꯨꯕ ꯌꯥꯗ꯭ꯔꯣ?" ꯃꯦꯂꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ, "ꯑꯕꯣꯛ, ꯏꯅꯝꯃꯅ ꯀꯩꯊꯦꯜꯗꯒꯤ ꯁꯨꯍꯤꯡ ꯂꯩꯔꯨꯁꯣ ꯍꯥꯏꯕꯒꯤ ꯆꯠꯄꯅꯤ." ꯅꯨꯄꯤꯗꯨ ꯁꯥꯎꯔꯞꯅ, "ꯃꯗꯨꯒꯤ ꯃꯍꯥ ꯇꯧ ꯉꯝꯕꯤꯗꯨꯅ ꯑꯣꯏꯔꯝꯃꯅꯤ ꯁꯦ, ꯈꯪꯂꯕꯅꯤ꯫ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ, ꯃꯁꯛꯇꯨꯒ ꯌꯥꯝ ꯆꯥꯅꯩ꯫ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ꯫ ꯃꯥꯒꯤꯁꯨꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯃꯇꯝꯗꯨ ꯂꯥꯛꯂꯒ ꯈꯪꯒꯗꯕꯅꯤ ꯃꯥ." "ꯑꯗꯣ ꯕꯣ, ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ?" "ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯏꯁꯨꯅ ꯆꯠꯂꯤꯕꯗꯣ ꯎꯕꯗ ꯑꯁꯨꯝ ꯀꯧꯕꯅꯤ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯊꯨꯅ ꯍꯜꯂꯛꯅꯕ ꯇꯧ꯫ ꯅꯨꯡꯁꯥꯁꯤꯗ ꯀꯨꯏꯅ ꯆꯠꯂꯅꯨꯀꯣ, ꯅꯁꯥꯗꯨ ꯐꯔꯣꯏ ꯃꯁꯤꯒꯤ ꯅꯨꯡꯁꯥꯁꯦ." ꯃꯦꯂꯩ ꯈꯖꯤꯛ ꯅꯣꯛꯇꯨꯅ, "ꯍꯣꯏ ꯑꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩ ꯆꯠꯈꯤ꯫ ꯅꯨꯄꯤꯗꯨ ꯃꯦꯂꯩꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ, "ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ, ꯑꯁꯨꯛ ꯐꯕ ꯑꯉꯥꯡꯁꯤꯕꯨ ꯃꯈꯣꯏꯅ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯔꯤꯕ꯫ ꯇꯁꯦꯡꯕꯒꯤꯗꯤꯅꯦ, ꯃꯕꯨꯡ ꯑꯙꯥ ꯃꯣꯔꯥ ꯑꯃ ꯂꯩꯕꯗꯨ ꯃꯗꯨ ꯍꯥꯟꯅ ꯇꯛ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯐꯒꯗꯕꯅꯤ." ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩ ꯃꯅꯃ ꯊꯕꯥꯅ ꯃꯪꯒꯣꯜꯗ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯗꯣ ꯃꯦꯠꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯥꯗꯨ ꯌꯥꯝꯅ ꯀꯤꯅ ꯈꯣꯡꯊꯥꯡꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯁꯥꯎꯅ, "ꯅꯈꯣꯡꯗꯨꯅ ꯀꯩꯅꯥ ꯈꯣꯡꯊꯥꯡ ꯁꯨꯝ ꯊꯥꯡꯗꯅ ꯂꯩꯔꯕꯗꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯌꯧꯔꯛꯀꯗꯧꯔꯤꯒꯦ? ꯍꯥ? ꯆꯤꯡꯗꯨꯃ ꯈꯛ ꯂꯩꯕ ꯆꯠꯄꯁꯤꯗ ꯆꯪꯂꯤ ꯃꯇꯝꯁꯤ ꯀꯌꯥꯝ ꯀꯨꯏꯅꯅꯣꯕ? ꯅꯈꯣꯡꯗꯣ ꯈꯔ ꯊꯨꯅ ꯊꯥꯡꯂꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ?" ꯃꯦꯂꯩ ꯈꯨꯝꯗꯦ ꯀꯔꯤꯁꯨ꯫ ꯑꯗꯨꯕꯨ ꯊꯕꯥ ꯃꯥꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯈ꯭ꯔꯦ꯫ "ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯗꯕꯅꯤ, ꯊꯕꯛ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥꯏꯕ? ꯍꯥ? ꯅꯪ ꯑꯃꯅꯦ ꯆꯥꯕ ꯇꯤꯡꯅꯕ ꯂꯩꯔꯤꯕꯅꯤ, ꯉꯝꯗ꯭ꯔꯦ, ꯃꯤꯔꯦꯝ ꯊꯥꯛꯄ ꯀꯔꯤꯕꯨꯗꯤ ꯀꯥꯟꯅꯗꯦꯗꯀꯣ꯫ ꯊꯕꯥ ꯑꯩꯗꯅꯦ ꯋꯥꯏ ꯆꯤꯟꯅꯕ ꯂꯩꯕꯅꯤ꯫ ꯅꯄꯥ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ." ꯃꯦꯂꯩ ꯇꯞꯅ, "ꯏꯅꯝꯃ, ꯑꯩꯁꯨ ꯊꯨꯅꯗꯤ ꯂꯥꯛꯄꯅꯤ, ꯑꯗꯣ ꯆꯨꯍꯤꯡꯁꯦ ꯆꯥꯛꯁꯪꯗ ꯑꯣꯏꯅ ꯊꯝꯃꯝꯃꯣꯔꯥ?" "ꯍꯣꯏ ꯌꯥꯖꯔꯦ ꯏꯕꯦꯝꯃ, ꯌꯥꯖꯔꯦ ꯇꯥꯠ ꯍꯩꯕꯤ, ꯍꯩꯗꯀꯣ ꯅꯇꯥꯠꯁꯦ꯫ ꯅꯪꯅꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁ ꯑꯩꯅꯒ ꯅꯪꯁꯦ ꯅꯨꯡꯁꯤꯔꯛꯂꯅꯤ ꯁꯤꯔꯣ꯫ ꯅꯨꯡꯁꯤꯕ ꯀꯥꯏꯗꯨꯗꯤ ꯑꯥꯗ ꯂꯥꯞꯅ ꯊꯝꯈꯣ꯫ ꯍꯨ 8 ꯈꯥꯔꯦ, ꯂꯩꯕꯤꯔꯅ ꯆꯠꯄꯤꯈ꯭ꯔꯣ, ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯇꯥꯗꯦ." ꯃꯦꯂꯩ ꯃꯃꯥꯏꯗꯨ ꯇꯨꯃꯤꯟ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯃꯆꯜꯅ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯂꯤꯕꯗꯨ ꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯑꯩꯗꯤ ꯀꯥꯎ ꯇꯥ ꯊꯝꯕꯧꯅ ꯅꯍꯥꯟꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯨꯕꯗꯣ, ꯑꯗꯨꯒꯤ ꯁꯦꯜꯗꯨ ꯉꯁꯤ ꯂꯧꯔꯨꯁꯤ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ." ꯊꯕꯥ ꯁꯦꯜ ꯄꯟꯈꯤꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯨ ꯁꯠ ꯍꯣꯡꯂꯒ, "ꯍꯥ, ꯏꯁ ꯁꯦꯜꯅꯒ ꯁꯦꯜ ꯂꯩꯇꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯇꯥꯟ ꯆꯥꯔꯦꯗ ꯅꯨꯄꯥ꯫ ꯑꯗꯨ ꯅꯨꯄꯥ, ꯁꯦꯜꯗꯨ ꯐꯪꯂꯕꯗꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯝꯇ ꯌꯥꯎꯕꯤꯔꯛꯑꯣ꯫ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯉꯥ ꯆꯥꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯏꯆꯥꯁꯤ ꯑꯃꯨꯛꯇ ꯄꯤꯖꯁꯤ, ꯃꯕꯨꯛ ꯑꯁꯤ ꯄꯦꯟꯅ." "ꯑꯩꯁꯨ ꯈꯜꯂꯤꯕ ꯀꯨꯏꯔꯕꯅꯤ ꯏꯆꯥ ꯑꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯦ, ꯑꯗꯣ ꯑꯩ ꯊꯦꯡꯂꯦ꯫ ꯇꯥ ꯊꯝꯕꯧꯗꯣ ꯑꯩ ꯉꯥꯏꯕꯗ ꯁꯤꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ, ꯑꯗꯨꯅ ꯑꯩ ꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯄꯛ ꯇꯨꯐꯥꯏ ꯂꯦꯞꯂꯤꯕꯤ ꯃꯆꯟ ꯃꯪꯒꯣꯟꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈꯤ ꯆꯥꯎꯔꯦꯜꯗꯨ꯫ ꯃꯦꯂꯩ ꯃꯕꯨꯡꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯅ, "ꯇꯥꯆꯧ, ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯇꯥꯆꯧꯗꯨꯔꯣ?" ꯇꯧꯔꯤꯕꯗꯨ ꯊꯕꯥꯅ ꯎꯔꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ꯫ "ꯀꯩꯅꯣ ꯅꯪꯅ ꯅꯀꯣꯛꯇꯨꯗ ꯁꯥꯒꯠꯂꯤꯕꯗꯣ? ꯍꯥ?
ꯁꯦꯜ ꯐꯪꯂꯒꯅꯤ ꯍꯥꯏꯕꯁꯤꯗ ꯅꯕꯨꯡ ꯑꯄꯪꯕꯁꯤꯗ ꯅꯪ ꯀꯔꯤ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯈꯜꯂꯤꯕꯅꯣꯕ? ꯀꯔꯤ ꯂꯩꯍꯟꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯦꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯞꯅ. ꯏꯅꯝꯃ, ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯟꯗꯦ. ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯍꯩꯇꯕ ꯊꯕꯥꯅꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯁꯪꯗꯣꯛꯄ ꯃꯈꯩ. ꯈꯟꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯕꯨꯡ ꯑꯁꯤ ꯆꯠꯈꯤꯕ ꯇꯞꯅ ꯌꯦꯡꯂꯤꯕ? ꯃꯔꯝ ꯂꯩꯇꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ? ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ. ꯌꯥꯝꯅꯅꯦ, ꯌꯥꯝꯅ ꯅꯀꯣꯛꯇꯨꯗ ꯈꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯇꯣꯛꯑꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯆꯔꯥ ꯍꯦꯜꯂꯤ ꯈꯪ. ꯏꯅꯝꯃ, ꯀꯔꯤꯅꯣ? 이몽도 꼭 ꯆꯪꯈꯤꯕ ꯀꯩꯗꯧꯒꯦ? ꯍꯥ? ꯆꯨꯍꯤꯡꯗꯨ ꯐꯠ ꯊꯝꯂꯒ ꯊꯣꯛꯂꯛꯎ. ꯑꯗꯨꯒ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯑꯁꯤ ꯂꯣꯏꯅ ꯍꯧꯖꯤꯛꯃꯛ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯁꯨꯔꯨꯆꯣ. ꯍꯌꯦꯡꯅꯦ ꯁꯦꯠꯀꯗꯧ ꯐꯤꯅꯤ. ꯉꯁꯤ ꯀꯪꯅꯕ ꯁꯨ. ꯍꯧꯈꯤ ꯑꯗꯨꯃꯛ ꯑꯍꯣꯡꯕ ꯂꯩꯇꯦ ꯃꯦꯂꯩ ꯃꯥꯒꯤ ꯄꯨꯟꯁꯤ. ꯍꯤꯡꯂꯤ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯁꯛꯂꯕꯤ ꯃꯅꯝꯃ ꯊꯕꯥꯒꯤ ꯁꯥꯔꯩꯗ. ꯈꯥꯡꯂꯤ ꯋꯥꯅ ꯑꯋꯥꯕ ꯀꯌꯥ. ꯌꯦꯡꯂꯤ ꯃꯕꯨꯡ ꯑꯣꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯍꯤꯅ 69 ꯁꯨꯔꯕ ꯑꯍꯜ ꯑꯣꯏꯔꯕ ꯏꯕꯣꯍꯜ ꯐꯝꯂꯤ ꯇꯨꯃꯤꯟ ꯀꯥꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯌꯦꯡꯂꯤ ꯑꯃꯨꯛꯁꯨ ꯃꯥꯡꯗ ꯊꯦꯠꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯡꯗꯨꯗ. ꯌꯦꯡꯅꯁꯨ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇꯒꯤ ꯁꯤꯟꯊꯔꯛꯂꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯍꯥꯏꯔꯛꯏ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ. ꯀꯌꯥꯗ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯗꯣꯝ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯊꯅꯝꯂꯒ. ꯋꯥꯠꯄ ꯂꯩꯇꯦ, ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯂꯩꯔꯤ. ꯑꯩꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤꯅ ꯈꯨꯔꯛ ꯍꯥꯡꯗꯅ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ. ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕ ꯀꯅꯥ ꯑꯃ ꯌꯥꯎꯗꯦ. ꯂꯩ, ꯋꯥꯠꯇꯦ ꯑꯩꯒꯤ ꯃꯤ. ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯑꯁꯤꯕꯨ ꯃꯤꯍꯧꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯤꯑꯣꯏ ꯂꯩꯇꯦ. ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥ ꯑꯃꯗꯤ ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯄꯥꯝꯂꯛꯂꯤ. ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥ ꯑꯃ, ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯃ ꯑꯣꯏꯕ ꯌꯥꯕ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯕꯤꯗꯨ ꯁꯦꯠꯂꯤꯕ ꯈꯨꯗꯩꯗꯨꯒ ꯂꯦꯡꯌꯥꯟꯗ ꯌꯥꯜꯂꯤꯕ ꯐꯗꯤꯗꯨꯃꯒ ꯊꯦꯛꯇꯅ ꯆꯪꯂꯛꯂꯒ. ꯑꯣ ꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯖꯔꯦ. ꯂꯨꯛ ꯍꯥꯕꯤꯅꯕ ꯆꯥꯛꯁꯪꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡꯗꯨꯕꯨ ꯅꯅꯥꯏ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯩꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯁꯤꯟꯖꯔꯤ. 이보ꯍꯜ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯄꯨꯝꯆꯥꯏ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ. ꯇꯣꯝꯕꯤ, ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ. ꯀꯔꯤꯅꯣ ꯆꯥꯛ ꯆꯥꯕ ꯀꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯀꯅꯥꯅ ꯀꯧꯅꯕꯒꯦ? ꯇꯣꯝꯕꯤ ꯐꯦꯠ ꯍꯥꯏꯔꯒ ꯑꯇꯨꯝꯕ ꯃꯆꯤꯟꯗꯨ ꯈꯔꯒ ꯍꯦꯟꯅ ꯇꯨꯝꯊꯣꯛꯂꯒ. ꯑꯣ ꯃꯁꯤꯗꯤꯅꯦ ꯇꯣꯝꯕꯤ ꯑꯩ ꯈꯛꯀꯤ ꯏꯌꯣꯡ ꯏꯇꯧ. ꯀꯅꯥ ꯑꯃꯅ ꯃꯇꯧꯒ ꯇꯝꯕ ꯌꯥꯔꯣꯏ. ꯑꯅꯤ ꯁꯨꯅ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ. ꯇꯣꯝꯕꯤ ꯑꯩꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯇꯣꯝꯕꯤ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯁꯨ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ. ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯕꯒꯤ ꯇꯥꯆꯧꯅ ꯈꯪꯗꯕꯒꯤ ꯖꯨꯠ ꯆꯥꯗꯦ ꯍꯥꯏꯕꯤꯔꯤꯕ. ꯈꯪꯂꯦꯀꯣ? ꯅꯁꯛꯇꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ. ꯌꯥꯔꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯅꯤ ꯅꯪꯅ ꯆꯥꯝꯃ ꯈꯨꯝꯂꯛꯀ. ꯌꯥꯔꯦꯀꯣ,ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤ. ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯇꯣꯝꯕꯤ ꯑꯩꯅ ꯍꯥꯏꯗꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄ ꯋꯥꯗꯕꯨ ꯈꯨꯝꯐꯝ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯅ ꯆꯒꯠ ꯈꯨꯝꯂꯛꯄꯗꯣ ꯍꯩꯅꯖꯗꯦ. ꯑꯗꯨꯅ ꯃꯤꯅ ꯈꯨꯝꯂꯛꯇꯅꯕ ꯑꯃꯨꯛꯇ ꯁꯠ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤ ꯈꯨꯡꯉꯥꯡꯅꯤ ꯉꯥꯡꯉꯤꯁꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯦꯂꯩꯕꯨ ꯂꯥꯛꯇꯨꯅ ꯀꯧꯏ. ꯁꯤꯔꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯀꯣꯛ ꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ? ꯅꯅꯥꯗꯣ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯅꯪ ꯊꯕꯠ ꯂꯦꯟꯊꯠꯄꯤꯌꯨ ꯍꯥꯏꯕ꯭ꯔꯕ? ꯃꯦꯂꯩ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯥꯝ ꯀꯤꯅ. ꯏꯅꯝꯃ, ꯀꯩ ꯍꯥꯏꯒꯦ? ꯊꯕꯥ ꯌꯥꯝ ꯁꯥꯎꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ. ꯑꯣ ꯅꯪ ꯇꯥꯕꯗꯤ ꯇꯥꯔꯤꯕ ꯑꯣꯏꯔꯦ. ꯇꯥꯔꯕꯗꯤ ꯆꯠꯊꯣꯛꯂꯛꯄ ꯀꯩꯗꯧꯒꯦ? ꯅꯅꯥꯗꯣ ꯑꯗꯨ ꯀꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯥꯟꯅ ꯂꯥꯛꯂꯕꯗꯤ ꯅꯪꯕꯒꯤ ꯋꯥ ꯂꯩꯇꯦ. ꯅꯅꯥꯗꯣ ꯀꯜꯂꯤꯉꯩꯗ ꯅꯪ ꯑꯃ. ꯃꯦꯂꯩ ꯊꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯗꯨꯅ ꯂꯩ. ꯊꯕꯥ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ. ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯝꯄꯥꯛꯇꯒꯤꯅꯦ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯣ. ꯑꯗꯨꯒ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯄꯤꯌꯨ. ꯑꯩꯅꯦ ꯏꯄꯥꯝꯗ ꯆꯠꯀꯗꯕꯅꯤ. ꯑꯉꯥꯡꯁꯨ ꯄꯨꯒꯗꯕꯅꯤ. ꯑꯗꯨꯅ ꯊꯨꯅ ꯇꯧꯔꯛꯎ. ꯍꯣꯏ ꯏꯅꯝꯃ. ꯆꯠꯂꯨꯅꯦ ꯑꯃꯨꯛ ꯇꯦꯊꯥꯗꯅ ꯂꯩꯔꯅꯨꯅꯦ. ꯃꯦꯂꯩ ꯍꯥꯊꯨ ꯊꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯏ. ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯆꯥꯎꯔꯦꯜ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯕꯨꯡꯕꯨ ꯀꯧꯖꯔꯛꯏ. ꯇꯥꯆꯧ.
ꯀꯥꯏꯗꯅꯣ ꯅꯪꯕꯣ ꯑꯉꯥꯡ ꯂꯧꯁꯜꯂꯨꯒꯦ ꯇꯧꯕꯅꯤ ꯂꯝꯄꯥꯛꯇꯒꯤ ꯑꯗꯨ ꯇꯥꯆꯧ ꯀꯩꯗꯧꯔꯦ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯒꯦ ꯇꯥꯆꯧ ꯅꯪꯕꯨ ꯁꯦꯜꯒ ꯀꯣꯝ ꯂꯥꯛꯄ꯭ꯔꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃꯠꯇ ꯂꯩꯒꯦ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨ ꯌꯥꯔꯗꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯥꯆꯧꯗꯨꯗꯤ ꯍꯧꯖꯤꯛ ꯈꯨꯠ ꯑꯝꯇ ꯂꯩꯇꯦꯅꯦ ꯅꯅꯝꯕꯗ ꯂꯣꯏꯅ ꯄꯤꯁꯤꯟꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯐꯔꯦ ꯑꯗꯣ ꯇꯥꯆꯧ ꯅꯅꯝꯕꯗ ꯍꯥꯏꯔꯒꯦ ꯅꯅꯝꯕꯗꯒꯤ ꯂꯧꯔꯣꯀꯣ ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯆꯥꯎꯔꯦꯜ ꯃꯦꯂꯩ ꯂꯠꯂꯠ ꯇꯧꯅ ꯆꯪꯈ꯭ꯔꯤꯕ ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯇꯥꯆꯧ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩ ꯃꯌꯥꯅꯨꯄꯥ ꯑꯅꯤꯃꯛ ꯏꯔꯨꯖꯕꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯗ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯗꯨ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯍꯦꯛꯇ ꯃꯦꯂꯩꯒꯤ ꯃꯁꯥꯗ ꯖꯣꯔꯣ ꯂꯥꯎꯅ ꯍꯩꯗꯈꯤ ꯃꯦꯂꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯕ꯭ꯔꯗꯣ ꯑꯩꯅ ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯀꯥꯏꯅ ꯅꯥꯕꯨꯡꯗꯒ ꯂꯣꯟꯅ ꯁꯦꯜ ꯒꯥꯏꯕ ꯁꯥꯗꯨꯅ ꯆꯞ ꯆꯥꯔꯕꯅꯤ ꯃꯤꯅꯥꯏ ꯅꯉꯣꯟꯗ ꯑꯩꯅ ꯇꯧꯕꯤꯔꯤꯕꯁꯤ ꯍꯦ ꯏꯁ ꯐꯨꯔꯤꯠ ꯑꯍꯟꯕꯒ ꯌꯥꯝ ꯂꯦꯠꯅꯤꯡꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯃꯤꯅꯥꯏ ꯅꯪꯒꯤꯕꯨ ꯀꯔꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯍꯟꯕꯅꯣ ꯅꯪꯒꯤꯗꯤꯅꯦ ꯑꯩꯒꯤꯁꯤꯗ ꯑꯃꯟ ꯑꯀꯥꯏ ꯅꯨꯔꯥ ꯑꯣꯏꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯁꯤꯡꯗꯨꯗꯒꯤ ꯊꯤꯔꯒꯅꯦ ꯆꯤꯡꯊꯣꯛꯂꯒ ꯂꯤꯠꯄ ꯌꯥꯕ ꯌꯦꯡꯂꯒ ꯂꯤꯠꯂꯨ ꯀꯔꯤꯒꯤ ꯑꯍꯟꯕ ꯃꯦꯂꯩ ꯀꯞꯇꯨꯅ ꯏꯅꯝꯃ ꯑꯩꯒꯤ ꯑꯍꯟꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯂꯤꯠꯅꯕ ꯅꯥꯇꯩ ꯆꯥꯕ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯁꯤꯜꯂꯛꯇꯕ ꯑꯗꯨꯒꯤ ꯇꯥꯆꯧꯗ ꯍꯥꯏꯔꯨꯕꯅꯤ ꯏꯅꯝꯃꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯥꯆꯧꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯔꯣꯏꯌꯦ ꯏꯅꯝꯃ ꯏꯁ ꯅꯪꯅ ꯉꯝꯃꯤꯕ ꯍꯥꯏꯕꯨ ꯅꯕꯨꯡꯅ ꯋꯥꯅ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗꯨꯗ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯗꯈꯩ ꯂꯝꯕꯤꯗ ꯊꯠꯂꯒ ꯍꯦꯛꯇꯒ ꯍꯥꯏꯔꯤꯕꯅꯤꯅꯦ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯑꯩꯈꯣꯏꯁꯦ ꯈꯔ ꯂꯩꯔꯕꯗꯤ ꯍꯥꯠꯇꯣꯛꯂꯒ ꯌꯣꯟꯊꯣꯛꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤ ꯅꯪꯒꯤꯅ ꯇꯧꯁꯦ ꯏꯅꯝꯃꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯥꯜꯂꯤ ꯑꯩ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯇꯥꯆꯧ ꯑꯃꯗꯤ ꯏꯅꯝꯃ ꯅꯈꯣꯏꯗ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯃꯨꯟꯅ ꯅꯅꯥꯀꯣꯡꯗꯣ ꯁꯦꯡꯗꯣꯛꯂꯒ ꯇꯥꯁꯤꯜꯂꯨ ꯅꯥꯝꯃꯗ ꯇꯥꯔꯒ ꯅꯥꯝꯃꯗ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪ ꯅꯕꯨꯡꯗ ꯁꯦꯜꯒꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯍꯥꯏꯕꯨ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ 2 ꯁꯨꯅ ꯄꯤꯖꯔꯤꯕꯗꯣ ꯃꯗꯨꯅ ꯄꯦꯟꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯑꯃꯨꯛ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯟꯕ ꯌꯥꯔꯣꯏ ꯅꯐꯤ ꯅꯔꯣꯜ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯑꯃꯟꯕ ꯅꯨꯔꯥ ꯐꯗꯤ ꯑꯣꯏꯕ ꯌꯥꯕ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯁꯤꯡꯗꯨꯗꯒꯤ ꯂꯤꯠꯄ ꯌꯥꯕ ꯈꯟꯗꯨꯅ ꯂꯤꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯃꯃꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯤ ꯂꯥꯏꯕꯤꯗꯨ ꯊꯕꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯍꯣ ꯊꯕꯥ ꯅꯪꯕꯨ ꯀꯔꯣꯝꯗ ꯂꯩꯒꯦ ꯃꯦꯂꯩ ꯃꯄꯥꯜꯗ ꯃꯤ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯩꯃ ꯏꯟꯗꯣꯝꯆꯥ ꯏꯅꯝꯃꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯏ ꯌꯥꯅꯤ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯌꯥꯅꯤ ꯀꯧꯊꯣꯔꯛꯑꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏ ꯂꯥꯛꯂꯕ꯭ꯔꯣ ꯃꯦꯂꯩ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯆꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯇꯁꯦꯡꯕꯗꯤ ꯃꯦꯂꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯆꯍꯤ 13 ꯃꯨꯛꯇ ꯉꯥꯏꯔꯤ ꯃꯍꯥꯛ ꯄꯥꯎꯈꯨꯝꯗꯨꯗꯤ ꯄꯤꯔꯝꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯍꯩꯍꯧꯏ ꯂꯩꯕꯤ ꯃꯁꯤꯡꯗ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯋꯥꯍꯪ ꯑꯃ ꯍꯪꯂꯕꯗꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯤꯕꯁꯤꯕꯣ ꯁꯣꯅꯣꯒ ꯆꯨꯕ ꯖꯥꯠꯂꯣ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏꯗ ꯊꯕꯥꯅ ꯊꯤꯅ ꯇꯧꯔꯤꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯕꯥ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯏꯟꯗꯣꯝꯆꯥ ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯏꯆꯥ ꯏꯃꯧꯒꯤꯁꯤꯗ ꯀꯣꯏꯊꯣꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯀꯣꯏꯊꯣꯔꯛꯂꯤꯕꯅꯤ ꯑꯗꯣ ꯉꯁꯤ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯌꯥꯝ ꯑꯔꯨꯕ ꯋꯥꯒ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ ꯂꯩꯌꯦ ꯂꯥꯎꯅꯦ ꯅꯪꯕꯣ ꯃꯤ ꯇꯥꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯅꯗꯣꯝꯆꯥꯒꯤꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯀꯣ ꯃꯈꯣꯏ ꯁꯍꯔꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕ ꯃꯃꯤꯡ ꯂꯩꯔꯕ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯇꯩ ꯅꯠꯇꯦ ꯅꯪꯕꯨ ꯃꯦꯂꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯛꯇꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯅꯅꯦ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯑꯁꯤꯗ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯣ ꯅꯈꯣꯏꯗꯁꯨ ꯀꯥꯟꯅꯍꯧꯕ ꯃꯈꯣꯏꯗꯁꯨ ꯀꯥꯟꯅꯈꯤꯕ ꯏꯟꯗꯣꯝꯆꯥ ꯂꯨꯍꯣꯡꯕꯤꯔꯒ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯃꯨꯡꯗꯣ ꯁꯨꯞꯅꯇꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯣ ꯃꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯀꯅꯥ ꯑꯃ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯂꯩꯕ ꯅꯠꯇꯦ ꯑꯔꯥꯞꯄꯗ ꯃꯔꯤ ꯃꯇꯥꯕꯨꯗꯤ ꯂꯩꯕ ꯅꯛꯅ ꯌꯦꯡꯂꯕꯗꯤ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯂꯤꯕ ꯁꯦꯜꯗꯤꯅꯦ ꯍꯥꯏꯕꯗꯒ ꯀꯥꯟꯅꯗꯦ ꯅꯝꯊꯤꯈꯩ ꯄꯥꯏꯔꯤꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯨ ꯃꯈꯣꯏꯅ ꯑꯆꯪꯕ ꯁꯦꯜ ꯂꯣꯏꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯗ ꯇꯣꯉꯥꯟꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏꯔꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯂꯩ ꯑꯁꯤ ꯅꯨꯄꯥꯗꯨꯗ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝ ꯃꯥꯡꯗꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯕꯁꯨ ꯏꯗꯣꯝꯆꯥꯒꯤ ꯋꯥꯐꯝꯗꯨꯕꯨ ꯑꯩꯕꯨ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤꯔꯅꯦ ꯁꯦꯜꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯝ ꯆꯤꯜꯂꯤꯕꯅꯤ ꯂꯩꯇꯕꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯗꯨꯅꯕꯨ ꯐꯒꯗꯧ ꯃꯥꯜꯂꯤ ꯍꯣꯏꯗ ꯑꯩꯈꯣꯏꯗ ꯋꯥꯏꯁꯨ ꯁꯪꯍꯧꯕ ꯑꯗꯨꯒ ꯁꯦꯜꯁꯨ ꯐꯪꯕ ꯌꯥꯏꯗ ꯏꯗꯣꯝꯆꯥ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯣ ꯑꯩꯅꯕꯨ ꯌꯥꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛ ꯌꯥꯔꯕꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯩꯕꯤ ꯌꯥꯝꯅ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯩ ꯑꯇꯣꯞꯄꯗꯒꯗꯤ ꯇꯥꯍꯜꯂꯨꯈꯤꯅꯨ ꯈꯜꯂꯛ ꯈꯟꯖꯥꯎꯕ ꯌꯥꯃꯅꯤ ꯕꯦꯝꯃ ꯑꯩꯗꯅꯕꯨ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯅꯨꯄꯥꯗꯨꯗꯤ ꯆꯍꯤ 67 ꯁꯨꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯆꯍꯤꯗ ꯌꯦꯡꯂꯨꯅꯨ ꯃꯔꯜꯗ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯎꯔꯦꯗꯅ ꯁꯤꯗ ꯌꯦꯡꯉꯣ ꯍꯅꯨꯕꯗꯨꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯤꯕꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯍꯤꯡꯗꯧꯔꯤꯒꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯀꯨꯏꯔꯔꯣꯏ ꯃꯇꯝ ꯉꯥꯏꯔ ꯃꯤꯁꯛꯅꯤ ꯍꯅꯨꯕꯗꯨ ꯁꯤꯕ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛꯂꯒ ꯃꯤꯂꯩꯕꯨ ꯅꯈꯣꯏꯅ ꯊꯦꯝꯅꯧꯗꯨꯅ ꯍꯅꯨꯕꯗꯨꯒꯤ ꯃꯔꯜ ꯃꯌꯥꯝꯗꯨ ꯅꯈꯣꯏꯒꯤ ꯑꯣꯏꯖꯍꯧ ꯍꯥꯏꯕꯅꯤꯅꯦ ꯁꯤꯈ꯭ꯔꯕꯗꯤ ꯃꯔꯜꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯍꯧꯔꯣꯏꯗ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯤꯂꯩꯒꯤ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯁ ꯍꯣꯏꯅꯦ ꯏꯗꯣꯝꯆꯥ ꯑꯁ ꯏꯗꯣꯝꯆꯥ ꯀꯥꯟꯅꯗꯦ ꯑꯩꯅꯦ ꯉꯥ ꯊꯣꯡꯒꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤ ꯉꯥ ꯆꯥꯁꯤ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯏꯗꯣꯝꯆꯥ ꯍꯌꯦꯡꯅꯦ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯣꯏꯕꯒ ꯏꯗꯣꯝꯆꯥꯒꯤ ꯁꯔꯨꯛ ꯈꯥꯏꯔꯛꯀꯅꯤꯀꯣ ꯏꯗꯣꯝꯆꯥꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯀꯥꯏꯗꯨ ꯑꯣꯏꯖꯗꯧꯔꯕꯅꯤꯅ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯜꯗꯤ ꯑꯁꯨꯝ ꯆꯠꯈꯤ ꯊꯕꯥ ꯂꯥꯏꯕꯤꯒꯤ ꯋꯥꯗꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯖꯥꯎꯔꯦꯜ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯤ ꯅꯪꯒꯤ ꯋꯥꯗꯨ ꯌꯥꯒꯗ꯭ꯔꯅꯦ ꯆꯜꯂꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯍꯌꯦꯡ ꯇꯨꯡꯗ ꯅꯪ ꯃꯗꯨꯁꯨ ꯈꯔ ꯈꯜꯂꯨꯅꯤ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯆꯥꯛꯁꯪꯗꯅꯤ ꯃꯤꯂꯩ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯃꯤꯂꯩ ꯃꯕꯨꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯊꯕꯥꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ ꯊꯕꯥ ꯃꯥꯁꯨ ꯐꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯣ ꯑꯗꯨꯒꯤꯗꯃꯛ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯄꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤꯈꯛ ꯆꯥꯕꯁꯤꯅ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯇꯥꯡꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯈꯔꯁꯨ ꯈꯟꯊꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯀꯔꯤꯗ ꯀꯥꯏꯕ ꯌꯥꯎꯕꯒꯦ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯍꯧꯕ ꯃꯁꯤꯅꯤ ꯀꯩꯅꯣ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯈꯤꯗ꯭ꯔꯣ ꯈꯜꯂꯨ ꯅꯨꯄꯥ ꯖꯥꯎꯔꯦꯜ ꯑꯗꯣꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯅꯝ ꯍꯥꯏꯖꯤꯜꯂꯛꯂꯕꯗ ꯇꯞꯅ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯨ ꯇꯧꯈ꯭ꯔꯣ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯌꯥꯝꯅ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯂꯩ ꯃꯍꯥꯛꯇꯤ ꯀꯝꯗꯧꯔꯤ ꯃꯍꯥꯛ ꯇꯥꯈ꯭ꯔꯤꯕ ꯋꯥꯍꯩꯗꯨ ꯃꯪꯂꯥꯅꯤ ꯇꯥꯏꯕꯪ ꯅꯠꯇꯦ ꯍꯥꯏꯅ ꯀꯟꯅ ꯇꯠꯇꯅ ꯃꯁꯥꯅ ꯃꯁꯥꯗ ꯍꯥꯏꯖꯔꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯖꯥꯎꯔꯦꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯌꯥꯝꯅ ꯄꯦꯟꯖꯕ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯂꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯂꯩ ꯃꯍꯥꯛꯇꯤ ꯀꯝꯗꯧꯔꯤ ꯃꯍꯥꯛ ꯇꯥꯈ꯭ꯔꯤꯕ ꯋꯥꯍꯩꯗꯨ ꯃꯪꯂꯥꯅꯤ ꯇꯥꯏꯕꯪ ꯅꯠꯇꯦ ꯍꯥꯏꯅ ꯀꯟꯅ ꯇꯠꯇꯅ ꯃꯁꯥꯅ ꯃꯁꯥꯗ ꯍꯥꯏꯖꯔꯤ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯖꯥꯎꯔꯦꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯇꯥꯖꯧ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛꯂꯤ ꯖꯥꯎꯔꯦꯜ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯤꯂꯩ ꯃꯕꯨꯡ ꯑꯣꯏꯔꯤꯕ ꯖꯥꯎꯔꯦꯜꯗ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯇꯥꯖꯧ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯟ ꯃꯤꯂꯩꯅꯤ ꯃꯤꯂꯩ ꯄꯥꯕ ꯏꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯖꯧ ꯅꯪꯒꯤ ꯅꯐꯝꯗ ꯄꯥꯕ ꯏꯃꯥ ꯁꯛꯅ ꯅꯥꯎꯊꯤ ꯁꯥꯖꯔꯛꯄ ꯅꯪꯒꯤ ꯅꯆꯜꯗꯨꯅꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯁꯤꯒꯗꯕꯒꯤ ꯉꯥꯏꯇ ꯂꯩꯔꯕ ꯃꯃꯪ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯃꯤꯁꯛ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯒꯦ ꯈꯜꯂꯤꯕ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯟꯅꯗꯕ ꯃꯍꯥꯛꯀ ꯏꯄꯥꯒꯨꯝꯂꯕ ꯃꯤꯁꯛ ꯑꯗꯨꯒ ꯏꯄꯥꯗꯤ ꯊꯝꯕꯨ ꯊꯝꯈꯤꯁꯤ ꯏꯄꯨꯒꯨꯝꯂꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯆꯜꯒꯤ ꯆꯍꯤ ꯑꯁꯤ ꯁꯨꯞꯅꯇꯒꯤ 13 ꯁꯨꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ 67 ꯁꯨꯔꯕꯅꯤ ꯂꯩꯔꯤꯕ ꯆꯥꯎꯈ꯭ꯔꯕ ꯈꯦꯟꯅꯕꯁꯦ ꯇꯥꯖꯧ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ ꯍꯦ ꯅꯉꯣꯟꯗ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯍꯪꯈꯤꯕ ꯂꯩꯇꯦꯀꯣ ꯅꯕꯨꯡ ꯑꯄꯪꯕꯁꯤꯗ ꯀꯞꯁꯤꯟꯅꯗꯅ ꯇꯧꯁꯤꯟꯅꯔꯛꯀꯅꯨ ꯅꯪꯒꯤ ꯍꯥꯏꯕꯨ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕ ꯑꯁꯤ ꯈꯛꯇꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯄꯦꯠꯄ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯌꯥꯏ ꯐꯅꯅꯕꯅꯤ ꯃꯤꯂꯩ ꯌꯥꯝ ꯇꯞꯅ ꯏꯅꯝꯃ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯀꯔꯝꯅ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯅꯣ
ꯏꯄꯨꯒꯨꯝꯂꯕ ꯏꯁꯛ ꯑꯗꯨꯒ ꯏꯅꯝꯃ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯨꯛꯇ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤ ꯑꯩ ꯂꯨꯍꯣꯡꯕꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯦ ꯅꯪ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯍꯥ ꯈꯨꯄꯥꯛꯁꯤꯅ ꯅꯆꯤꯟꯕꯥꯟꯗꯨ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯐꯅꯕꯅꯤ ꯀꯔꯤ ꯈꯪꯂꯗꯅ ꯑꯉꯥꯡꯗꯨꯅ ꯋꯥ ꯆꯕꯦꯠ ꯆꯕꯦꯠ ꯉꯥꯡꯂꯤꯕꯅꯣ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯏꯅꯝꯃ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯉꯁꯤ ꯃꯦꯂꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯍꯧꯖꯤꯛꯁꯨ ꯀꯞꯇꯨꯅ ꯊꯕꯥꯗ ꯏꯅꯝꯃ ꯂꯨꯍꯣꯡꯕꯁꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯏꯅꯝꯃ ꯊꯕꯥ ꯃꯈꯨꯠꯇꯨꯅ ꯃꯦꯂꯩꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯏꯜꯂꯒ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯕꯣꯔ ꯂꯥꯛꯂꯕ ꯀꯥꯟꯁꯤꯗ ꯑꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤꯌꯥꯃꯥꯡꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯒꯨꯝꯁꯤ ꯏꯅꯝꯃ ꯇꯨꯃꯤꯟ ꯂꯩꯌꯨꯗꯤ ꯀꯣꯛ ꯂꯩꯌꯨꯗꯅ ꯅꯆꯤꯟꯗꯣ ꯈꯣꯏꯅ ꯆꯤꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯗꯨꯃꯨꯛ ꯄꯣꯝꯂꯒ ꯃꯗꯣ ꯃꯌꯥꯏꯁꯤꯗ ꯊꯣꯛꯈꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯕꯗꯨ ꯂꯩꯀꯥꯏ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯥꯔꯗꯨꯅ ꯊꯕꯥ ꯀꯩꯅꯣꯅꯦ ꯑꯉꯥꯡꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯅꯦ ꯅꯪꯕꯣ ꯐꯖꯅ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯣꯏꯈ꯭ꯔꯦ ꯃꯦꯂꯩ ꯑꯃꯗꯤ ꯏꯕꯣꯍꯜ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯨꯍꯣꯡꯕ ꯊꯤꯟꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯧ ꯅꯍꯥ ꯈꯔ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯠꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯁꯦꯜꯕꯨ ꯄꯥꯏꯔꯗꯤ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯦ ꯑꯗꯨꯅꯦ ꯃꯤ ꯃꯇꯣꯝꯇ ꯆꯠꯄ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯕ ꯍꯅꯨꯕꯗꯨꯗ ꯆꯍꯤ 13 13 ꯃꯨꯛꯇ ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯑꯁ ꯁꯦꯈꯣꯏ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ ꯃꯦꯂꯩꯗꯨ ꯌꯥꯝ ꯄꯥꯝꯃꯩ ꯃꯥꯒꯤ ꯅꯨꯄꯥ ꯍꯅꯨꯕꯗꯨꯅ ꯍꯤꯡꯒꯦ ꯍꯥꯏꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯣ ꯍꯤꯡꯒꯗꯧꯔꯤꯕꯁꯦ ꯆꯍꯤ 10 ꯐꯥꯅ ꯍꯤꯡꯗꯧꯔꯤꯕ꯭ꯔꯣ ꯆꯍꯤ 10 ꯀꯥꯏꯅ ꯊꯥꯖꯗꯦ ꯑꯩꯗꯤ 5 ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯦꯂꯩꯅꯗꯤ ꯌꯥꯝ ꯌꯥꯖꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯁꯨꯅꯦ ꯃꯅꯨꯡꯗ ꯄꯣꯠꯂꯣꯏ ꯁꯦꯠꯂꯤꯉꯩ ꯃꯦꯂꯩꯅ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯅꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕꯤ ꯊꯕꯥ ꯍꯥꯏꯗꯨꯗ ꯍꯥꯏ ꯃꯥꯜꯂꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯎꯅꯍꯧꯔ ꯃꯥꯜꯂꯤ ꯃꯍꯩ ꯍꯥꯏꯅꯔꯛꯑꯦ ꯑꯗꯨꯅꯦ ꯃꯤ ꯃꯗꯨꯒꯤ ꯊꯕꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯦꯂꯩꯗꯣ ꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯃꯨꯛꯇꯣꯏꯕ ꯃꯥꯅ ꯑꯣꯠꯄꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅꯦ ꯑꯉꯥꯡꯗꯣ ꯍꯣꯏ ꯕꯦꯝꯃ ꯐꯔꯦꯅ ꯈꯜꯂꯨ ꯃꯦꯂꯩꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕꯗꯣ ꯅꯨꯄꯥꯗꯨꯅ ꯐꯅ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤꯅꯦ ꯃꯀꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈ꯭ꯔꯁꯅꯤ ꯃꯁꯤꯗ ꯂꯩꯔꯒ ꯃꯅꯝ ꯐꯠꯇꯕꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯃꯤꯅꯩ ꯀꯌꯥ ꯑꯃ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯍꯣꯏꯗꯍꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯂꯩ ꯃꯁꯥꯗꯨ ꯇꯥꯁꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯛ ꯂꯥꯎꯅ ꯐꯝꯗꯨꯅ ꯀꯞꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯕꯣꯍꯜꯗꯨ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯆꯪꯂꯛꯇꯨꯅ ꯃꯦꯂꯩꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯇꯨꯅ ꯃꯦꯂꯩ ꯑꯩ ꯈꯪꯏ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕ ꯃꯦꯂꯩ ꯀꯞꯇꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯅꯁꯨꯒꯨꯝꯂꯕ ꯑꯩꯕꯨ ꯂꯨꯍꯣꯡꯂꯤꯕ ꯏꯕꯣꯍꯜ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯦꯂꯩ ꯌꯦꯡꯉꯨ ꯅꯪꯁꯨ ꯎꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯩꯒꯤ ꯃꯤ ꯋꯥꯠꯇꯦ ꯏꯔꯜ ꯏꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯩꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯅꯤꯡꯊꯧꯒꯤꯁꯨ ꯃꯩꯇꯥꯟ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯇꯁꯦꯡꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥ ꯑꯃ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝꯗꯨꯗꯒꯤ ꯑꯩ ꯏꯇꯣꯝꯇ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯗꯣꯝ ꯍꯤꯡꯂꯛꯄ ꯄꯨꯟꯁꯤ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯀꯅꯥ ꯑꯃꯕꯨ ꯑꯩꯅ ꯄꯥꯝꯂꯛꯂꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯃ ꯃꯦꯂꯩ ꯑꯩꯅ ꯅꯪꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯁꯥ ꯁꯛꯅ ꯌꯣꯛꯀꯅꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯝꯃꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯈꯛꯇꯤ ꯅꯪꯅ ꯊꯨꯡꯍꯜꯂꯨ ꯀꯔꯤ ꯑꯅꯤꯡꯕ ꯑꯩꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯅꯤ ꯈꯟꯒꯅꯨ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯃꯄꯥ ꯃꯆꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯗꯨ ꯊꯝꯗꯨꯅ ꯅꯪ ꯂꯣꯏꯅꯕꯤꯌꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯕꯣꯍꯜ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯆꯠꯅꯕ ꯌꯥꯔꯤꯕ꯭ꯔꯥ ꯐꯅ ꯆꯍꯤꯒꯤ ꯈꯦꯟꯅꯕ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯀꯨꯟꯗꯣ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏ ꯂꯨꯍꯣꯡꯗꯨꯅ ꯅꯧꯅ ꯂꯩꯅꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯆꯝ ꯆꯝꯕ ꯃꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ
Melay saksang sanglagtuna Tombida hairap yenglaga. Ta Tombi kaino malidubo? Hawai manani ado tazaudubu masadu khara phaurabro. Kharadi phaure haidun. Aisu kari haigadabanu khangdre ta Tombi. Nangna ta Tombi haina kaubase kauranu haibasi yadi da koibi ama nangse chahida angang oizarabasu hanubasi lairabadina aingodagidi damadani halisi. Aduna dum aigi mingdo kau haibu. Ta adu paktrasu. Mingau di soinagumsi mingau lan haibase phattini nangbo. Aduga ise khara thikjarasu nupan. Aduna ainasu nangse itai maina kaugadaban mayekidi. Melay tapna khasik noi ahenbu wadi hairakte. Adubu Tombi madi makata nangse aiginya yam pamui kariginoimi nangna hanubasiga luhongba yaraisibo. Tagat teklibi nangna hanubasida lairabanina hauzikti napunsidu mangliduna. Hanubasidi nungaina sidokran aduga nangna sida nauna lukra oyhaurabani do haiduna kaptana lehaudoribra haibanida. Melay tapna ta Tombi aibu isana yana yumsida lakiba manbrani. Hoida adubudi aisu khangi. Nakoi tasau adha moraduga nanamma hangoi borabi manbidugana namdan luhongbiraini haibabudi. Tasengbadinya nakoi tasaudo taba makai fugadabani. Magi nupina hairiba makai asum aranthidana hoi da haibaki. Aduk nauzaribi nungsiba haido karino masak khangdringai ekta laikhoktagi pat ekta thadakpi haibagi wan. Adubudi bema karisu khalunu hauzikti nungaina hanubasigi maral mathum pumba nangi oirabane. Aduna kusi taroga leithuko kaidaujaruni haige. As ta Tombi watasidi. Hey pangano aina haibasi laiwani lausiluni nangwa. Thaba Chaurelgi manakta sanglagtuna. Nupa hayengsibu aikhoibu ibemagi manakta amta chatpirusiro. Ibemadu ukhidabasu yam kuire. Chaurel tawramba thabaktu lepnaga. Hoi aisu wasi haigi khalamani. Nangna hairakpa tanyam sai. Asumna haina kiba matung inna Chaurel amadi thaba mathangi numitta Melaygi manakta laklami. Tombi sanglagtuna. Taima masa itaimagi tasau hoi lahori makada amuta thokpirao tasau su lehobani. Melay wadu tabada masinda saw. Aigi pamdagi karino pamag laklibano. Asi haiduna Melay pamlambadagi pukhogatuna mayam lairiba domda lai. Ure Chaurel thaba amadi mapuroiba ibuhal makoy ahumna wari sadun lairibado. Thaba masan thoklakpadu uraduna sauna wakhalda. Karino asak saukraba konungumlaba yum asi lairaga sili sarisibo. Ase yum sigi mapuni haiba kauraba zatna masibo. Minay amadagi tadana sili sarisibo. Mekup khragi matungni thaba amadi Melaydu ka amada punna thaba na tawduna sanglaklamni. Thaba kanasu laitaba tanza yengladuna hairai. Hey karino nangna tawranglibase ha nangse hauzikti yum masi asingma bu haido oirabani si khangdabro. Isam samna minaygumna lairamlibasibo. Nangi hanubasina nangidamak sanalupaga amta tambidrabro. Ha namay namit katusu kasikta oirabasu kisindana laiba kaidauki haimi nangbo. Sibu karamay laino haibani. Asi haiduna sauna Melaygi makoktuda ilami. Melay ngasidi thabada akiba pokhidri. Kokre thabada lairamba akiba pumba. Aduna ngasidi mahaksu ontatuna thaba mangonda sauni yengduna. Inama yumsi aigi yumni. Aina lainingba maongda laibada inamana khut thingjanbagi hak leitabra haina khali. Ada yumda lairingaida inamana ifamda tawningba tawkhrabasu hauziki madu yaro. Aise nakhoigi na chaloirabasu yum amagi mau haido oirabani. Aduga hauzik inamana nakhawpongna leplaga nganglibasisu aigi yumni masi kawbino inama. Kana nate haiduna aina yengmani yamnasu ka henjinbirakan. Thaba pungak hengai. Thajarudabani Melayna adum hek tawrakani haibadi. Mayadu launa kathoktuna yamna ngakni gengduna lai adubu mikup phade amuksu phat hekta. Kariba hauzik nangna haikri mayamdo. Is kaino yam ngammi haiba. Hey nang huinaw masa saunaba yoklaga mapu mangonda chiyedu tawreni nang ha nang pasana tawreba. Is hey nang hauzik lepliba mafamse nabi maina lephankiba. Khanglabra yumsida mawoiba phangalibado madu aina thokhankriba aina oyankhriba. Is matamdudana inama ai luhongba singamloi haina sidat tatba makhai leikibadai hauzikti nungaibadu khanglaklabanina is aingondaga onsilaga chiklibanine nangse
ꯑꯩꯅ ꯁꯦꯝꯂꯛꯄꯅꯦ ꯁꯤ ꯀꯥꯎꯒꯅꯨ ꯍꯨꯏꯒꯨꯝꯅꯅꯦ ꯃꯄꯨ ꯃꯁꯛ ꯈꯪꯗꯈꯩ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄꯗꯣ ꯇꯧꯒꯦ ꯈꯟꯒꯅꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯁꯤ ꯊꯕꯥꯅꯦ ꯊꯕꯥ ꯃꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯏꯁ ꯁꯛꯇꯥ ꯑꯁꯤꯒ ꯃꯄꯨꯔꯣꯏꯕ ꯁꯦꯜ ꯄꯥꯏꯕ ꯐꯪꯂꯦ ꯀꯥꯏꯅ ꯃꯨꯛꯇꯤꯕꯗꯣ ꯈꯔ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯅꯄꯨꯔꯣꯏꯕ ꯁꯤꯅꯝ ꯅꯝꯕꯁꯤꯅ ꯍꯦꯛ ꯁꯤꯈꯤꯕꯒ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯇꯦꯛꯂꯛꯀꯗꯕ ꯍꯦ ꯈꯪꯉꯤꯗꯅ ꯃꯇꯝꯗꯨꯗ ꯋꯥꯇꯣꯅ ꯋꯥꯡꯒꯦ ꯍꯥꯏꯅ ꯋꯥꯡꯂꯕꯗ ꯀꯌꯥꯝꯅ ꯋꯥꯡꯗꯣꯏꯁꯦ ꯃꯤꯂꯩ ꯐꯥꯎꯔꯛꯂꯤꯕ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯐꯥꯖꯤꯜꯂꯒ ꯏꯅꯝꯃꯒꯤ ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯔꯕꯗꯤ ꯊꯣꯛꯂꯁꯤꯔ ꯅꯪꯒꯤꯗꯨ ꯑꯩꯕꯨ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨꯅꯦ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯗꯨꯕꯨ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ ꯅꯪꯅ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯃꯤꯀꯨꯞ ꯑꯃꯇꯒꯤꯅꯤ ꯀꯨꯏꯔꯣꯏ ꯅꯪꯒꯤ ꯅꯨꯄꯥ ꯍꯅꯨꯕꯁꯤꯅ ꯍꯦꯛ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪ ꯇꯦꯛꯊꯔꯛꯀꯗꯕꯅꯤ ꯃꯤꯂꯩ ꯋꯥꯍꯩꯗꯨꯗ ꯌꯥꯝ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯈꯖꯤꯛ ꯅꯣꯛꯈꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯕꯥꯃꯥꯗꯤ ꯑꯁꯥꯎꯕꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯃꯍꯥꯛ ꯁꯥꯎꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯤꯂꯩ ꯊꯣꯛꯈ꯭ꯔꯤꯕ ꯊꯕꯥꯕꯨ ꯌꯦꯡꯂꯒ ꯃꯁꯤꯅ ꯇꯞꯂꯞꯅ ꯏꯅꯝꯃ ꯅꯪꯁꯤ ꯑꯉꯛꯄꯅꯤꯀꯣ ꯁꯣꯝꯗ ꯊꯕꯥꯗꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗꯨ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯅ ꯏꯕꯣꯍꯜ ꯑꯃꯗꯤ ꯆꯥꯎꯔꯦꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯦ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯒ ꯄꯥꯈꯠꯅ ꯅꯨꯄꯤ ꯀꯔꯤ ꯇꯧꯔꯦ ꯊꯕꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ ꯂꯥꯎ ꯆꯠꯁꯤ ꯏꯁ ꯊꯕꯥ ꯍꯥꯏꯕꯨ ꯀꯌꯥꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯋꯥꯁꯤ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯁꯤ ꯉꯁꯤꯅꯁꯨ ꯂꯣꯏꯔꯕꯅꯤ ꯅꯆꯟꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯀꯥꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯣꯏꯗꯕꯅꯤ ꯁꯣꯝꯗꯁꯨ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯕꯣ ꯃꯦꯂꯩ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ 이보할 ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯁꯠ ꯃꯦꯂꯩꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯅꯩ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯃꯦꯂꯩ ꯇꯞꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯆꯠꯈ꯭ꯔꯁꯅꯨ ꯆꯠꯈꯤꯕꯅꯁꯨ ꯍꯦꯟꯅ ꯐꯔꯦ ꯑꯩ ꯃꯈꯣꯏꯒ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯑꯃꯇ ꯊꯝꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏ ꯃꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯁꯨ ꯑꯗꯨꯕꯨ ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯍꯟꯗꯛꯇꯤ ꯃꯦꯂꯩ ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯊꯕꯥꯒ ꯍꯥꯏꯅꯈꯤꯕꯁꯤꯡꯗꯨ ꯇꯝꯂꯝꯃꯤ ꯏꯕꯣꯍꯜ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯈꯣꯏꯁꯨ ꯀꯌꯥꯗ ꯊꯦꯜꯂꯤꯕ ꯋꯥꯈꯜꯁꯤ ꯐꯔꯦ ꯆꯪꯂꯨ ꯅꯪꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯨꯅꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯣꯏꯁꯅꯨ ꯃꯈꯣꯏꯁꯨ ꯍꯧꯈꯤꯗꯧ ꯃꯇꯝ ꯃꯥꯅ ꯀꯅꯥꯁꯨ ꯉꯥꯏꯔꯝꯕ ꯇꯧꯗꯦ ꯆꯠꯈꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨ ꯀꯥꯏꯗꯅ ꯑꯗꯨꯝ ꯑꯃꯥꯏꯕꯅ ꯆꯍꯤ ꯑꯃ ꯍꯥꯏꯅ ꯊꯥꯔꯝꯕ ꯏꯕꯣꯍꯜ ꯃꯤꯂꯩꯒꯤ ꯁꯦꯕꯥꯅꯅꯤ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯂꯩ ꯃꯥꯒꯤ ꯑꯗꯨꯛ ꯋꯥꯖꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅꯅꯤ ꯍꯥꯏꯁꯤꯔꯥ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯏꯕꯣꯍꯜ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗ ꯏꯇꯦꯛ ꯇꯦꯛꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯏꯕꯣꯍꯜ ꯈꯪꯏ ꯐꯅ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯀꯨꯏꯅꯗꯤ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯃꯦꯂꯩꯕꯨ ꯑꯣꯏꯍꯜꯂꯒꯦ ꯈꯜꯂꯤ 이보할 마기 타박 뿜바부 갱신나바 탐리바 이모부 가우레두나 이모 아이 ngasi디 와 kra haige haigedoribu wase nangna nakong ani suhan ba yaba nateko cheksin na tawgadabani imo tapna mangagtu nomladuna haibiu tasaw atay nate aigi layib lantu mayam ase hawjikti aigi milaygi mingda palage khali mahak angang oijarabasu wakal lausing laibini aina mahakpu chetna thasai aigi lanthum mayam ase mahakna soidna maki seksina senabirakani haiba aigi laiba lanthum asigi aseng mapudi mahak khaktani aduna thabakse kari kamdau sigi haibadu tanasi haiduna nangbu kawbani asumna namit asidi ibuhal amadi imo anidu lona tawba yaba yadaba wa kaya ama khanaki haukhre matam kharasu hꯧꯖꯤꯛꯇꯤ 이보할 마기 마사도 농ꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯐꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯦꯂꯩ ꯃꯥꯗꯤ ꯃꯁꯤ ꯎꯡꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤ ꯃꯦꯂꯩꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯩꯃ ꯃꯆꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯋꯥꯈꯜꯗꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯇꯥ ꯇꯣꯝꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯐꯅ ꯃꯥꯅ ꯃꯆꯤꯟꯗ ipa isa gi maridagi hengumsi haibasu si phawbada ipa isa amagum lairaklabasu aise miya mangdadi magi nupi ningol oibi agi khut adun lengsakiba kodo parengduna hokiba misakto mahak aigidi mahakse ipu roiban
ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯐꯅ ꯆꯍꯤꯒꯤ ꯈꯦꯟꯅꯕ ꯂꯩꯔꯕꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯌꯥꯟꯊꯥꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯑꯅꯤꯕꯨ ꯈꯥꯏꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯣꯛꯇꯨꯅ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯍꯦꯛ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯀꯔꯝꯅ ꯀꯔꯤ ꯋꯥꯍꯩꯅ ꯃꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯒꯅꯤ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯃꯇꯝ ꯃꯥꯅ ꯆꯠꯈꯤꯕꯗ ꯉꯁꯤꯗꯤ ꯏꯕꯣꯍꯜ ꯃꯥꯕꯨꯁꯨ ꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯐꯪꯂꯦ ꯑꯗꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯃꯤꯡꯒꯧꯗꯨ ꯑꯣꯏꯍꯧꯔꯦ꯫ ꯃꯄꯥꯡ ꯌꯥꯎꯗ꯭ꯔꯕꯤ ꯆꯦꯛꯂꯥ ꯃꯗꯣꯝ ꯇꯔꯛ ꯇꯔꯛ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯇꯩꯃ ꯃꯆꯥ, ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯇꯨꯡꯒꯤꯗꯃꯛ ꯈꯟꯁꯤꯗꯣ꯫ ꯅꯁꯥꯗꯣ ꯁꯣꯛꯅꯕꯅꯤ, ꯀꯞꯄꯗꯨ ꯂꯦꯞꯂꯣ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯇ ꯃꯌꯥꯝꯕ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯕ ꯐꯥꯎꯕ ꯂꯥꯛꯈꯤꯗ꯭ꯔꯕ ꯏꯕꯣꯍꯜꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯔꯤꯕ ꯇꯥꯆꯧꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯁꯤ ꯃꯅꯥꯎ ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯒꯅꯤ꯫ ꯇꯥꯆꯧꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯨꯍꯣꯡꯅ ꯍꯥꯏꯔꯕꯁꯨ ꯀꯩꯗꯧꯔꯨꯅꯤ? ꯃꯆꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯇꯥꯆꯧꯅ ꯂꯨꯍꯣꯡꯂꯝꯂꯒ ꯊꯝꯂꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯦ, ꯏꯇꯩꯃ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯑꯉꯥꯡ꯫ ꯑꯩꯗꯤ ꯆꯍꯤ 10ꯕꯨ ꯁꯨꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯅꯤ ꯍꯥꯏꯕꯒꯦ? ꯇꯥꯆꯧꯅ ꯑꯁꯨꯛ ꯋꯥꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯖꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯒꯗꯧꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯃꯤꯡꯗ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯄꯥꯜꯂꯅꯤ꯫ ꯑꯗꯣ ꯑꯩ ꯅꯤꯌꯣꯝꯗꯤ ꯀꯥꯏꯖꯔꯣꯏ꯫ ꯑꯩꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯦ ꯍꯥꯏꯔꯕꯁꯨ ꯏꯇꯩꯃ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ? ꯇꯥꯆꯧꯅ ꯂꯧꯔꯝꯕ ꯀꯧꯕꯅꯤꯅ ꯐꯅ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤꯕꯨꯗꯤ ꯑꯩ ꯈꯔ ꯑꯗꯨꯛ ꯈꯥꯏꯕꯤꯅꯤꯗ꯫ ꯌꯦꯇꯨꯝ ꯃꯇꯣꯟꯅ ꯄꯛꯄ ꯀꯔꯤꯅꯣ ꯃꯔꯤꯛ ꯈꯔ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯏꯃꯣꯗꯨ ꯇꯟꯖꯥ ꯆꯥꯅ ꯆꯪꯂꯛꯂꯒ ꯌꯥꯏꯃꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯋꯥꯐꯝ ꯑꯃꯈꯛꯇ ꯉꯁꯤ ꯃꯌꯥꯝ ꯇꯤꯜꯂꯤꯕꯁꯤꯗ ꯊꯝꯖꯒꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯆꯧꯅ ꯂꯩꯔꯤꯉꯩꯗ ꯊꯝꯂꯝꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯗ ꯃꯌꯥꯝꯅ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯛꯂꯕꯁꯨ ꯃꯗꯨ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫ ꯃꯔꯝꯗꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯌꯥꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯂꯛꯄ ꯊꯣꯛꯂꯛꯄ, ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯌꯥꯝ, ꯑꯗꯨꯗꯤ ꯋꯥꯐꯝꯁꯤ ꯍꯥꯏꯖꯔꯒꯦ꯫ ꯋꯥꯁꯤꯕꯨꯗꯤ ꯑꯇꯩ ꯅꯠꯇꯦꯗ, ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯝꯕ ꯇꯥ ꯌꯥꯏꯃꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨꯅꯤ꯫ ꯑꯗꯣ ꯃꯁꯤꯗ ꯁꯦꯝꯗꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯔꯒꯅ ꯇꯥ ꯌꯥꯏꯃꯗ ꯃꯤꯡ ꯄꯥꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ, ꯃꯔꯝꯗꯤ ꯇꯥꯆꯧꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯏꯇꯩꯃ ꯃꯆꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃ ꯃꯆꯥꯅ ꯍꯔꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯄꯤꯊꯣꯛꯂꯛꯄꯗꯤ ꯌꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯅꯥ ꯑꯃꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯏꯇꯩꯃ ꯃꯆꯥꯗ ꯅꯝꯗꯅ ꯃꯤꯡꯗꯣ ꯑꯣꯜꯍꯟꯕ ꯊꯣꯛꯂꯕꯗꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯋꯥ ꯑꯅꯥꯁꯤꯡꯒꯤ ꯈꯨꯗꯛꯇ ꯑꯣꯏꯈꯤꯅꯤ꯫ ꯃꯤꯁꯛꯇꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏ, ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯌꯥꯏꯃꯃꯥꯗꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯣꯗ ꯏꯟꯗꯨꯅ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯗꯨꯅ, ꯀꯔꯤ ꯍꯤꯌꯥ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯗꯨꯒꯤ ꯍꯟꯅꯨꯕꯗꯨ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯑꯗꯨꯝ ꯅꯦꯛꯇ ꯃꯥꯅ ꯇꯔꯥꯏꯅ ꯇꯧꯔꯝꯕ ꯌꯥꯕ꯭ꯔꯥ? ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯦꯂꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯇꯨꯅ ꯂꯩꯇ꯭ꯔꯦ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯈꯤꯕ ꯃꯥꯏꯊꯣꯡꯗ ꯂꯣꯟꯅ ꯇꯝꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃꯅ ꯎꯍꯧꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯎꯖꯍꯧꯏ꯫ ꯏꯄꯨꯔꯣꯏꯕ ꯃꯥꯅ ꯊꯝꯕꯤꯔꯝꯕ ꯁꯦꯡꯂꯕ ꯂꯥꯏꯁꯪꯒꯨꯝꯂꯕ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯈꯣꯡꯗꯨꯅ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ, ꯀꯂꯛ ꯍꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯗꯨ ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯈꯤꯕꯗꯨ ꯅꯣꯡꯃꯇꯗꯤ ꯂꯥꯛꯈꯤꯗꯦ, ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯔꯕꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯤꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯇꯥꯠꯀꯤ ꯄꯤ ꯁꯤꯟꯊꯗꯨꯅ ꯂꯥꯛꯂꯤ ꯅꯠꯇ꯭ꯔꯥ? ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯂꯦ ꯇꯥꯔꯕꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯨꯝꯕ ꯃꯥꯏꯊꯣꯡꯗ ꯇꯥꯔꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯌꯥꯏꯃ? ꯌꯥꯏꯃ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯀꯔꯤ ꯄꯤꯇꯋꯥ, ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯤꯡ ꯍꯦꯛꯇ ꯁꯦꯀꯠꯂꯒ ꯀꯧꯕ ꯌꯥꯕ꯭ꯔꯥ? ꯅꯪ ꯅꯔꯩꯗꯨ ꯀꯦꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩ ꯑꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ? ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅꯁꯨ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯈꯪꯖꯩ, ꯑꯩ ꯑꯗꯣꯝꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ꯫ ꯈꯪꯕꯗꯨꯅꯕꯨ ꯑꯗꯣꯝꯒꯤ ꯃꯤꯡ ꯑꯩꯅ ꯀꯧꯖꯕꯅꯤ꯫ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫
ꯆꯍꯤꯗ ꯐꯅ ꯅꯪꯅ ꯍꯜꯂꯕꯁꯨ ꯃꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ ꯅꯪꯅ ꯉꯔꯥꯡꯒꯤ ꯉꯈꯥ ꯑꯉꯥꯡ ꯄꯤꯇꯋꯥ ꯍꯥꯏꯔꯤꯕ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯍꯦꯛ ꯅꯌꯥꯝꯕꯗꯨꯒꯤ ꯑꯣꯏꯒꯤ ꯇꯥꯂꯣꯏ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯩꯁꯦ ꯅꯇꯩꯃꯅꯤ ꯃꯗꯨꯅꯕꯨ ꯑꯩꯅ ꯅꯪꯕꯨ ꯃꯤꯡ ꯀꯧꯕꯅꯤ ꯅꯨꯄꯤꯗꯤ ꯑꯔꯦꯞꯄ ꯆꯍꯤ ꯂꯩꯇꯕꯅꯤ ꯃꯁꯦ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯕ ꯅꯪꯗꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯊꯕ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯀꯨꯝꯍꯩꯁꯤꯡꯗꯨ ꯃꯁꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯕꯅꯤ ꯃꯍꯥꯛꯁꯨ ꯃꯆꯜꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯥꯏꯔꯗꯅ ꯏꯕꯣꯍꯜ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯂꯩꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯎꯔꯒ ꯊꯕ ꯋꯥꯈꯜꯗ ꯏꯁ ꯀꯩꯅꯣ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯂꯦꯅ ꯑꯗꯨꯕꯨꯗꯤ ꯐꯩꯗ ꯈꯨꯔꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯦ ꯃꯥꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯅꯤꯗꯅ ꯍꯥꯏꯅ ꯃꯦꯂꯩ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯈꯤ ꯅꯈꯣꯏ ꯀꯅꯥꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯛ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯄꯨꯊꯣꯛꯈꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯌꯥꯝꯕꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯈꯔꯈꯛ ꯑꯁꯤꯕꯨ ꯃꯤꯍꯧꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯍꯥꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯅꯕ ꯇꯧꯈꯣ ꯑꯗꯨꯝꯅꯦꯛ ꯍꯥꯏꯈꯤꯕꯒ ꯈꯪꯍꯧꯗꯦ ꯅꯨꯄꯥ ꯃꯆꯥ ꯃꯁꯥ ꯃꯎ ꯐꯕ ꯃꯈꯣꯏ ꯈꯔ ꯄ꯭ꯔꯞ ꯆꯠꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯃꯕꯨ ꯊꯥꯡꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯃꯤꯀꯨꯞ ꯈꯔ ꯍꯧꯈꯤ ꯂꯥꯛꯂꯝꯕ ꯃꯤꯌꯥꯝꯗꯨꯁꯨ ꯃꯍꯩ ꯍꯟꯅꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯃꯦꯂꯩ ꯑꯃꯗꯤ ꯇꯣꯝꯕꯤ ꯆꯥꯎꯈ꯭ꯔꯕ ꯃꯌꯥꯏ ꯀꯥꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯕꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯥ ꯃꯦꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯏꯆꯜꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯪ ꯇꯥꯆꯧ ꯍꯣꯏ ꯑꯩꯈꯣꯏ ꯂꯩꯕꯁꯤꯗꯤ ꯅꯇꯣꯝꯇ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯣ ꯁꯣꯟꯊꯕ ꯇꯧꯒꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯗꯧꯕꯅꯤ ꯆꯥꯎꯔꯦꯜ ꯃꯥꯁꯨ ꯁꯠ ꯍꯦꯛꯇ ꯋꯥꯈꯜꯗꯤ ꯈꯟꯊꯍꯧꯗꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯅꯅꯝꯃꯅ ꯍꯥꯏꯔꯤꯁꯤ ꯉꯁꯥꯏꯁꯨ ꯍꯥꯏꯔꯤꯕꯅꯤ ꯌꯨꯝꯗ ꯍꯜꯂꯒꯨꯝꯁꯤ ꯁꯤꯗ ꯏꯆꯜꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯍꯌꯦꯡ ꯃꯤ ꯊꯥꯔꯒ ꯂꯧꯍꯜꯂꯨꯔꯁꯤ ꯍꯧꯖꯤꯛꯇꯤ ꯏꯆꯦꯜꯗꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯨꯅ ꯄꯥꯟꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ ꯃꯦꯂꯩ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯥꯆꯧ ꯅꯪꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯡꯂꯤꯔ ꯁꯤꯡꯂꯤꯔ ꯑꯃꯗꯤ ꯀꯟꯅ ꯇꯧ ꯏꯅꯝꯃ ꯅꯆꯜ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯗꯦ ꯑꯗꯨꯅ ꯌꯥꯔꯅꯤ ꯑꯩꯒꯤꯁꯤꯗ ꯑꯃꯨꯛ ꯂꯩꯕꯤꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯑꯩ ꯑꯉꯥꯡꯁꯤꯡꯗ ꯊꯤꯜꯍꯟꯖꯒꯦ ꯊꯕꯥ ꯁꯥꯎꯒꯠꯂꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯅꯪ ꯑꯩꯈꯣꯏꯁꯤ ꯊꯋꯥꯏ ꯎꯁꯤꯠꯇ꯭ꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯣ ꯍꯥ ꯀꯥꯎꯒꯅꯨ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯪ ꯃꯗꯨ ꯃꯌꯥꯝꯗꯨ ꯅꯇꯣꯝꯇꯅ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯦꯂꯩ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯊꯕꯥ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯄꯨꯝꯕ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯑꯩꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯩꯕꯨ ꯃꯩꯅꯨꯡꯁꯤꯗ ꯂꯪꯁꯤꯟꯈꯤꯕꯗꯣ ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯩ ꯏꯁꯥꯅ ꯄꯥꯝꯅ ꯂꯦꯞꯈꯤꯕ꯭ꯔꯅꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯥꯗ ꯅꯝꯗꯅ ꯏꯈꯣꯡ ꯏꯈꯨꯠ ꯄꯨꯝꯕ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯅꯝꯗꯅ ꯂꯪꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯍꯥꯛꯇꯅꯤ ꯃꯍꯥꯛꯒ ꯑꯩꯒ ꯄꯨꯟꯁꯤꯒꯤ ꯑꯇꯦꯟꯕ ꯃꯤꯀꯨꯞ ꯈꯔ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯅ ꯅꯝꯗꯨꯅ ꯃꯈꯣꯏ ꯈꯔꯗ ꯊꯕꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯅꯤꯕꯨ ꯄꯨꯊꯣꯛꯍꯟꯈꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯦꯂꯩ ꯏꯕꯣꯍꯜꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯇ ꯅꯠꯇꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯥ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯑꯅꯤꯗꯤ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕꯁꯤꯡꯗꯨꯅ ꯋꯥꯅ ꯃꯄꯨꯟꯁꯤꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯂꯦꯟꯈꯤ